ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯒ꯭ꯔꯦꯚ ꯑꯣꯐ ꯗ ꯐꯥꯌꯔꯐ꯭ꯂꯥꯏ. ꯐꯤꯂꯝ ꯑꯁꯤ ꯖꯄꯥꯟꯒꯤ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯇꯧꯕ ꯋꯥꯔ ꯑꯃꯗꯤ ꯗ꯭ꯔꯃꯥ ꯀꯦꯇꯦꯒꯣꯔꯤꯒꯤ 1998ꯀꯤ ꯑꯦꯄ꯭ꯔꯤꯜ 16ꯗ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯐꯤꯂꯝꯅꯤ. ꯐꯤꯂꯝ ꯑꯁꯤ ꯑꯦꯅꯤꯃꯦꯁꯟ ꯐꯤꯂꯝꯗꯤ ꯑꯣꯏ, ꯇꯧꯕꯇꯕꯨ ꯋꯥꯔꯤꯗꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ. ꯃꯇꯝꯅ 1939ꯗꯒꯤꯅ 1945 ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯅꯤ. ꯍꯥꯏꯕꯗꯤ ꯑꯃꯦꯔꯤꯀꯥꯅ ꯖꯄꯥꯟꯗ ꯑꯦꯇꯣꯝ ꯕꯣꯝ ꯊꯥꯗꯈꯤꯕꯗꯒꯤ ꯍꯤꯡꯍꯧꯕ ꯖꯄꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯍꯧꯏ ꯍꯥꯏꯕꯒꯤ ꯃꯌꯥꯝꯗ ꯎꯠꯄ ꯐꯤꯂꯝꯅꯤ. ꯐꯤꯂꯝꯁꯤꯅ ꯐꯪꯂꯤꯕ ꯔꯦꯇꯤꯡꯁꯤꯡꯅ IMDbꯗ 10ꯒꯤ ꯃꯅꯨꯡꯗ 8.5, ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯅ 100% ꯑꯣꯏꯈ꯭ꯔꯦ, ꯑꯗꯨꯒ ꯒꯨꯒꯜ ꯌꯨꯖꯔꯁꯨ 96% ꯂꯥꯏꯛ ꯄꯤꯈ꯭ꯔꯦ. ꯔꯦꯇꯤꯡꯁꯤꯅ ꯇꯥꯛꯄꯗꯤ ꯐꯤꯂꯝꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯌꯥꯝꯅ ꯐꯖꯅ ꯄꯥꯝꯅꯕ ꯋꯥꯔꯤꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤ. ꯗꯥꯏꯔꯦꯛꯇꯔꯅ ꯏꯁꯥओ ꯑꯀꯥꯍꯥꯇꯥ. ꯑꯗꯨꯔꯕꯗꯤ ꯍꯧꯖꯤꯛ ꯐꯤꯂꯝꯁꯤꯒꯤ ꯋꯥꯔꯤꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯍꯧꯖꯤꯛ ꯐꯤꯂꯝꯁꯤꯅ ꯍꯧꯔꯛꯄꯗ ꯖꯄꯥꯟꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯕꯤꯈ꯭ꯌꯥꯅꯤꯕ ꯅꯤꯄꯥꯃꯆꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯄꯤꯂꯔ ꯑꯃꯗ ꯉꯥꯊꯗꯨꯅ ꯂꯩꯕꯁꯤ ꯎꯔꯤ. ꯅꯤꯄꯥꯃꯆꯥꯁꯤꯒꯤ ꯃꯃꯤꯡꯅ ꯁꯦꯇꯥ ꯀꯧꯏ. ꯍꯧꯖꯤꯛ ꯑꯁꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯃꯁꯥꯃꯛꯀꯤ ꯊꯋꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯦ. ꯅꯤꯄꯥꯃꯆꯥꯁꯤꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯀꯝꯗꯧꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯇꯝ ꯈꯔ ꯍꯪꯀꯠꯇꯨꯅ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯦ. ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕ ꯁꯤꯟꯁꯤꯗ ꯁꯦꯇꯥ ꯍꯥꯏꯔꯤꯕ ꯅꯤꯄꯥꯃꯆꯥꯁꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯁꯤꯗ ꯕꯤꯈ꯭ꯌꯥ ꯁꯨꯝ ꯅꯤꯔꯝꯕꯗꯒꯤ ꯁꯦꯒꯥꯏꯔꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ. ꯃꯥꯒꯤ ꯑꯀꯣꯏꯕꯗꯁꯨ ꯃꯥꯒꯨꯝꯕ ꯃꯤ ꯀꯌꯥ ꯑꯃ ꯐꯝꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯁꯤꯁꯨ ꯎꯔꯤ. ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤ ꯃꯇꯝ ꯀꯨꯏꯅ ꯆꯥꯗ ꯊꯛꯇꯕꯒꯤ ꯐꯤꯕꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯜꯂꯦ. ꯍꯧꯖꯤꯛ ꯁꯦꯇꯥ ꯁꯣꯔꯕꯨꯗꯤ ꯍꯣꯜꯂꯕꯁꯨ ꯃꯁꯥꯁꯤ ꯑꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ. ꯃꯥ ꯍꯧꯖꯤꯛ ꯃꯁꯥꯁꯤ ꯁꯨꯝ ꯇꯠꯊꯔꯛꯇꯨꯅ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭रे. ꯃꯁꯤꯗꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯁ꯭ꯇꯦꯁꯟꯁꯤꯕꯨ ꯁꯦꯡꯇꯣꯛꯄ ꯁ꯭ꯋꯤꯄꯔ ꯈꯔ ꯂꯥꯛꯂꯤ. ꯃꯁꯤꯗ ꯃꯈꯣꯏꯅ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥꯗ ꯌꯥꯎꯕ ꯄꯣꯠꯆꯩ ꯑꯣꯏꯅ ꯆꯦꯛ ꯇꯧꯗꯨꯅ ꯂꯧꯊꯣꯛꯂꯒ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤ ꯇꯧꯔꯤ. ꯍꯧꯖꯤꯛ ꯁ꯭ꯋꯤꯄꯔ ꯑꯃꯅ ꯁꯦꯇꯥꯒꯤ ꯃꯅꯥꯛꯇꯒꯤꯁꯨ ꯃꯤꯊꯥꯏ ꯍꯥꯞꯅꯕ ꯕꯣꯛꯁ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯦ. ꯑꯗꯨꯕꯨ ꯕꯣꯛꯁꯁꯤ ꯁ꯭ꯋꯤꯄꯔꯁꯤꯅ ꯍꯥꯡꯇꯣꯛꯄ ꯉꯝꯗ꯭ꯔꯦ. ꯅꯤꯛꯇꯨꯅ ꯌꯦꯡꯕꯗꯁꯨ ꯃꯅꯨꯡꯗ ꯄꯣꯠꯆꯩ ꯌꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯇꯦ. ꯑꯗꯨꯅ ꯀꯥꯟꯅꯗꯕ ꯕꯣꯛꯁꯅꯤ ꯍꯥꯏꯗꯨꯅ ꯂꯃꯥꯡ ꯑꯃꯗ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯂꯤ. ꯃꯁꯤꯗ ꯕꯣꯛꯁꯁꯤꯁꯨ ꯀꯥꯏꯗꯨꯅ ꯍꯥꯡꯇꯣꯛꯈ꯭रे. ꯃꯁꯤꯗ ꯕꯣꯛꯁ ꯃꯅꯨꯡꯁꯤꯗꯒꯤ ꯃꯉꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯇꯟꯗꯟ ꯃꯌꯥꯝ ꯄꯥꯏꯊꯣꯔꯛꯇꯨꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯊꯋꯥꯏ ꯑꯃꯁꯨ ꯊꯣꯛꯂꯛꯂꯤ. ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯃꯤꯡꯅ ꯁꯥꯠꯁꯨꯀꯣ ꯀꯧꯏ. ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯉꯁꯥꯏ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤꯕ ꯅꯤꯄꯥꯃꯆꯥꯗꯨꯒꯤ ꯊꯋꯥꯏꯗꯨꯁꯨ ꯆꯪꯉꯛꯇꯨꯅ ꯑꯉꯥꯡꯁꯤꯗ ꯃꯤꯊꯥꯏ ꯕꯣꯛꯁ ꯑꯃ ꯄꯤꯔꯤ. ꯃꯁꯤꯒꯤ ꯕꯣꯛꯁꯁꯤꯅꯤ ꯉꯁꯥꯏ ꯁ꯭ꯋꯤꯄꯔꯅ ꯂꯪꯊꯣꯔꯛꯈꯤꯕ ꯕꯣꯛꯁꯇꯨ. ꯑꯗꯨꯒ ꯁꯥꯠꯁꯨꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯁꯥꯏꯇꯥ ꯍꯥꯏꯔꯤꯕ ꯅꯤꯄꯥꯃꯆꯥꯁꯤꯒꯤ ꯃꯆꯟꯅꯨꯄꯤꯅꯤ. ꯃꯈꯣꯏꯅꯤꯒꯤ ꯊꯋꯥꯏꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭रे. ꯑꯗꯨꯒ ꯇ꯭ꯔꯦꯟꯗ ꯇꯣꯡꯈꯠꯇꯨꯅ ꯁꯥꯏꯇꯥꯅ ꯃꯆꯟꯅꯨꯄꯤꯗ ꯃꯤꯊꯥꯏ ꯕꯣꯛꯁ ꯍꯥꯡꯇꯣꯛꯂꯒ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯖꯕꯗ ꯃꯆꯟꯅꯨꯄꯤꯁꯤ ꯌꯥꯝ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ. ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯈꯣꯏꯅꯤꯅ ꯉꯁꯤ ꯊꯋꯥꯏ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕꯁꯤꯒꯤ ꯃꯔꯝ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯅꯤꯁꯤ ꯀꯔꯝꯗꯧꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯍꯪꯀꯠꯇꯨꯅ ꯂꯥꯛꯈ꯭रे. ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯃꯇꯝꯁꯤꯅ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯅꯨꯡ 1944-45ꯀꯤ ꯃꯇꯝꯗꯅꯤ. ꯍꯧꯖꯤꯛ ꯖꯄꯥꯟꯒꯤ ꯂꯝꯁꯤꯗ ꯕꯣꯝ ꯊꯥꯗꯕ ꯂꯥꯛꯄ ꯌꯦꯛꯅꯕꯒꯤ ꯄ꯭ꯂꯦꯟ ꯃꯌꯥꯝ ꯄꯥꯏꯔꯛꯄꯗꯒꯤ ꯁꯥꯏꯂꯦꯟ ꯑꯃ ꯈꯣꯡꯂꯛꯂꯤ. ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯉꯁꯤ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ, ꯃꯐꯝꯁꯤꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯁꯥꯏꯂꯦꯟꯁꯤꯕꯨ ꯈꯣꯡꯂꯛꯈ꯭ꯔꯒꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯂꯣꯠꯅꯕꯒꯤꯗꯃꯛ ꯍꯥꯟꯅꯗꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯕ ꯉꯥꯛꯇꯅꯤ. ꯍꯧꯖꯤꯛ ꯖꯄꯥꯟꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯆꯦꯟꯅꯔꯤꯕꯁꯤꯒꯤ ꯃꯔꯛꯇ ꯐꯦꯃꯤꯂꯤ ꯑꯃ ꯎꯠꯂꯛꯂꯤ. ꯃꯁꯤꯒꯤ ꯐꯦꯃꯤꯂꯤꯁꯤꯅ ꯑꯩꯈꯣꯏꯅ ꯐꯤꯂꯝꯁꯤꯒꯤ ꯑꯍꯥꯟꯕꯗ ꯎꯈꯤꯕ ꯁꯦꯇꯥ ꯑꯃꯗꯤ ꯁꯦꯠꯁꯨꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯐꯦꯃꯤꯂꯤꯅꯤ. ꯃꯁꯤꯗ ꯁꯦꯇꯥꯅ ꯍꯧꯖꯤꯛ ꯌꯨꯝꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯍꯧꯔꯔꯣꯏꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕꯥꯛꯇ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯃꯝꯂꯦ. ꯑꯗꯨꯒ ꯃꯆꯟꯅꯨꯄꯤ ꯁꯦꯠꯁꯨꯀꯣꯕꯨ ꯃꯅꯒꯟꯗ ꯌꯥꯝ ꯆꯦꯠꯅ ꯄꯣꯠꯁꯟꯗꯨꯅ ꯁꯦꯜꯇꯔꯗ ꯂꯣꯠꯂꯨꯅꯕꯒꯤꯗꯃꯛ ꯆꯦꯟꯊꯣꯔꯛꯂꯤ. ꯇꯧꯕꯇꯕꯨ ꯃꯃꯥꯁꯤꯗꯤ ꯅꯔꯁ ꯑꯣꯏꯕ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯣꯛ ꯑꯄꯟꯁꯤꯡ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯃꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤꯗꯧꯔꯤꯕꯅꯤ. ꯑꯗꯨꯅꯅꯤ ꯃꯆꯥꯅꯨꯄꯥ ꯁꯦꯇꯥꯗ ꯃꯆꯟꯅꯨꯄꯤꯕꯨ ꯁꯤꯟꯅꯗꯨꯅ ꯁꯦꯜꯇꯔꯗ ꯂꯣꯠꯂꯨꯅꯕꯒꯤꯗꯃꯛ ꯆꯦꯜꯍꯟꯈ꯭ꯔꯤꯕꯁꯤ. ꯍꯧꯖꯤꯛ ꯁꯦꯇꯥꯅ ꯌꯥꯝ ꯐꯤꯡꯅ ꯆꯦꯟꯊꯣꯔꯛꯄꯁꯤꯗ ꯃꯆꯟꯅꯨꯄꯤ ꯁꯥꯠꯁꯨꯀꯣꯅ ꯃꯔꯣꯟ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯗꯥꯏꯒꯤ ꯅꯤꯡꯒ꯭ꯌꯨ ꯇꯥꯍꯧꯔꯦ ꯍꯥꯏꯔꯤ. ꯍꯧꯖꯤꯛ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯤ ꯃꯥꯒꯤ ꯂꯥꯏꯙꯤ ꯇꯥꯍꯧꯔꯦ ꯍꯥꯏꯔꯤꯕꯅꯤ. ꯃꯁꯤꯗ ꯃꯕꯨꯡ ꯁꯦꯇꯥꯅ ꯂꯥꯏꯙꯤꯁꯤ ꯄ꯭ꯔꯕꯛ ꯈꯨꯟꯕꯤꯗꯨꯅ ꯆꯦꯟꯕꯗ ꯃꯆꯟꯅꯨꯄꯤꯁꯤ ꯇꯥꯍꯧꯗꯅꯕꯒꯤꯗꯃꯛ ꯌꯥꯝ ꯆꯦꯠꯅ ꯄꯣꯠꯁꯜꯂꯒ ꯊꯣꯡꯒꯥꯟ ꯁꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯄ꯭ꯂꯦꯟꯗꯒꯤ ꯕꯣꯝ ꯊꯥꯗꯕ ꯍꯧꯔꯛꯂꯦ. ꯁꯦꯇꯥꯁꯨ ꯃꯈꯥ ꯇꯥꯅ ꯁꯦꯜꯇꯔ ꯇꯥꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯦꯜꯇꯔꯗ ꯆꯦꯜꯂꯨꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯤ ꯍꯟꯗꯨꯅ ꯑꯃꯨꯛ ꯆꯦꯟꯅꯔꯛꯂꯦ. ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯂꯣꯠꯂꯤꯕ ꯁꯦꯜꯇꯔꯗꯨꯁꯨ ꯕꯣꯝ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯇꯥꯛꯄꯅꯤ.
ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯦꯇꯥꯁꯨ ꯃꯌꯥꯝ ꯆꯦꯟꯅꯔꯤꯕ ꯃꯥꯏꯀꯩꯁꯤꯗ ꯆꯦꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯌꯨꯝ ꯃꯌꯥꯝꯁꯤ ꯕꯣꯝ ꯊꯥꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯅꯁꯨ ꯄꯪꯆꯥꯛꯇ ꯆꯥꯛꯅꯔꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤ ꯂꯣꯠꯐꯝ ꯂꯩꯇꯕꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯉꯩ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯂꯦ꯫ ꯁꯩꯇꯥꯁꯨ ꯃꯆꯟꯅꯨꯄꯤꯁꯤꯕꯨ ꯄꯨꯗꯨꯅ ꯁꯤꯇꯤꯗꯒꯤ ꯈꯔ ꯂꯥꯞꯊꯣꯔꯛꯂꯒ ꯕꯣꯝ ꯌꯧꯗꯕ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯃꯗ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯁꯩꯇꯥꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯦꯜꯂꯨꯕꯒꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯃꯆꯟꯅꯨꯄꯤꯁꯤ ꯊꯥꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯃꯆꯟꯅꯨꯄꯤ ꯁꯥꯠꯁꯨꯀꯣꯅ ꯃꯕꯨꯡꯗ ꯀꯞꯂꯤ ꯃꯥꯒꯤ ꯁꯦꯟꯗꯟꯗꯨ ꯃꯐꯝ ꯈꯪꯗꯅ ꯇꯠꯇꯨꯅ ꯇꯥꯍꯧꯔꯦ ꯍꯥꯏꯗꯨꯅ ꯀꯞꯀꯦ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯗ ꯃꯕꯨꯡ ꯁꯩꯇꯥꯅ ꯊꯦꯝꯗꯨꯅ ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯍꯌꯦꯡꯃꯛ ꯗꯗꯥꯅ ꯅꯪꯒꯤꯗꯃꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯁꯦꯟꯗꯜ ꯑꯃ ꯄꯤꯒꯅꯤ, ꯀꯞꯂꯅꯨꯁꯦ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯄꯤꯁꯤ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯃꯁꯤꯗ ꯃꯆꯟꯅꯨꯄꯤ ꯁꯥꯠꯁꯨꯀꯣ ꯃꯕꯨꯡꯅ ꯃꯥꯒꯤ ꯁꯦꯟꯗꯜ ꯂꯩꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯅꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯕꯦꯒ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯩꯗꯣꯔꯛꯂꯤ꯫ ꯃꯁꯤꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯃꯥꯒꯤ ꯁꯥꯟꯅꯅꯕ ꯃꯥꯔꯕꯣꯜꯒꯨꯝꯕ ꯁꯥꯟꯅꯄꯣꯠ ꯈꯔꯒ ꯄꯩꯁꯥ ꯆꯥꯟꯗꯤ ꯈꯔꯁꯨ ꯇꯥꯔꯛꯂꯤ꯫ ꯃꯁꯤꯗ ꯁꯩꯇꯥꯅ ꯃꯆꯟꯅꯨꯄꯤꯕꯨ ꯍꯔꯥꯎꯅꯕꯒꯤꯗꯃꯛ ꯑꯌꯥ, ꯅꯪꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯄꯥꯏꯕ ꯑꯉꯥꯡꯅꯤꯅꯦ, ꯁꯦ ꯅꯪꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯨ, ꯍꯌꯦꯡ ꯁꯦꯟꯗꯟ ꯁꯣꯏꯗꯅ ꯂꯩꯒꯗꯕꯅꯦ ꯍꯥꯏꯅ ꯊꯦꯝꯂꯤ꯫ ꯍꯧꯖꯤꯛ ꯁꯩꯇꯥꯅ ꯃꯆꯟꯅꯨꯄꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯏ꯫ ꯄꯤꯛꯂꯤꯕꯤ ꯃꯆꯟꯅꯨꯄꯤꯁꯤꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯋꯥꯔꯁꯤꯒꯤ ꯋꯥꯈꯜꯗ ꯆꯩꯊꯦꯡ ꯐꯪꯗꯅꯕꯒꯤꯗꯃꯛ ꯃꯁꯥ ꯋꯥꯖꯔꯕꯁꯨ ꯃꯆꯟꯅꯨꯄꯤꯕꯨꯗꯤ ꯌꯥꯝ ꯂꯨꯅ ꯀꯦꯅ ꯇꯧꯕꯤꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯅꯣꯡꯁꯨ ꯍꯩꯊꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯔꯛꯄꯗꯒꯤ ꯕꯣꯝ ꯊꯥꯗꯔꯝꯕꯒꯤ ꯆꯥꯛꯂꯝꯕ ꯃꯩꯁꯤꯡꯁꯤ ꯂꯣꯏꯅꯁꯨ ꯃꯨꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯩꯇꯥꯁꯨ ꯃꯆꯟꯅꯨꯄꯤꯁꯤꯃꯨꯛ ꯄꯣꯟꯁꯤꯟꯗꯨꯅ ꯁꯤꯇꯤꯔꯣꯝꯁꯤꯗ ꯑꯃꯨꯛ ꯌꯦꯡꯉꯛꯄꯗ ꯃꯌꯥꯝꯒꯤ ꯌꯨꯝ ꯀꯩ ꯈꯨꯗꯤꯡꯃꯛ ꯄꯨꯡꯇꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯐꯝꯁꯤ ꯑꯇꯦꯛ ꯑꯀꯥꯏꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯖꯄꯥꯟ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝ ꯑꯃ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯅꯥꯎꯟꯁ ꯑꯃ ꯂꯥꯎꯊꯣꯔꯛꯂꯦ꯫ ꯑꯦꯅꯥꯎꯟꯁꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯅ ꯉꯁꯤꯒꯤ ꯕꯣꯝ ꯊꯥꯗꯔꯝꯕꯒꯤ ꯊꯧꯗꯣꯛꯇꯨꯗ ꯍꯤꯡꯍꯧꯕ ꯃꯤꯑꯣꯏꯈꯩ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯀꯦꯝꯄꯁꯁꯤꯗ ꯂꯥꯛꯎ, ꯃꯐꯝꯁꯤꯗ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯊꯕꯛꯁꯨ ꯇꯧꯔꯤ, ꯑꯗꯨꯒ ꯑꯆꯥ ꯑꯊꯛꯀꯤ ꯄꯣꯠꯂꯝꯁꯨ ꯐꯪꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯗꯒꯤ ꯍꯤꯡꯍꯧꯔꯤꯕ ꯃꯌꯥꯝꯁꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯨꯗ ꯂꯥꯟꯖꯦꯟꯅꯕꯗ ꯃꯥꯡꯅꯈ꯭ꯔꯕ ꯃꯥꯒꯤ ꯐꯦꯃꯤꯂꯤꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯁ꯭ꯀꯨꯜꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯤꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯃꯁꯤꯗ ꯁꯩꯇꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤꯕ ꯃꯃꯥꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯪꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯦ꯫ ꯃꯐꯝꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯏꯌꯦꯡꯗꯨꯅ ꯂꯩꯅꯔꯝꯂꯤ꯫ ꯇꯧꯕꯇꯕꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯄꯣꯠꯂꯝꯗꯤ ꯏꯌꯥꯎ ꯌꯥꯎꯗꯦ, ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯥꯅꯕ ꯄꯣꯠꯂꯝꯁꯨ ꯏꯂꯩ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯩꯇꯥꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯔꯛꯁꯤꯗ ꯃꯃꯥꯕꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯁꯩꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕꯁꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯅꯪꯕꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯤ ꯁꯩꯇꯥ, ꯅꯪ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯊꯨꯅ ꯃꯅꯨꯡꯗ ꯆꯪꯉꯨ ꯍꯥꯏꯔꯛꯄꯗꯒꯤ ꯁꯩꯇꯥꯁꯨ ꯃꯆꯟꯅꯨꯄꯤ ꯁꯥꯠꯁꯨꯀꯣꯕꯨ ꯅꯨꯄꯤꯁꯤꯗ ꯁꯤꯟꯅꯔꯝꯂꯒ ꯑꯅꯥ ꯂꯥꯏꯌꯦꯡ ꯆꯠꯊꯔꯤꯕ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯗ ꯖꯄꯥꯟꯒꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯃ ꯊꯦꯡꯅꯗꯨꯅ ꯁꯩꯇꯥꯗ ꯔꯤꯡ ꯑꯃ ꯄꯤꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯔꯤꯡꯁꯤꯅ ꯃꯃꯥꯒꯤꯅꯤ, ꯑꯗꯨꯒ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔꯁꯤꯅ ꯁꯩꯇꯥꯒꯤ ꯃꯃꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯂꯣꯏꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯖꯜꯂꯛꯂꯦ꯫ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯃꯃꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯗ ꯁꯩꯇꯥꯗꯤ ꯊꯃꯣꯏ ꯁꯣꯛꯂꯦ꯫ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯃꯥ ꯑꯁꯤ ꯃꯁꯥ ꯄꯨꯝꯕ ꯕꯦꯟꯗꯦꯖ ꯌꯦꯠꯇꯨꯅ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯥ ꯄꯨꯝꯕꯁꯤ ꯃꯩꯅ ꯆꯥꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯡꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯅꯦꯝꯈ꯭ꯔꯦ꯫ ꯁꯩꯇꯥꯁꯨ ꯃꯃꯥꯗ ꯀꯞꯇꯨꯅ ꯀꯧꯔꯤ, ꯑꯗꯨꯕꯨ ꯃꯃꯥꯁꯤꯗꯤ ꯃꯆꯥꯅ ꯀꯧꯔꯤꯕꯁꯤ ꯈꯨꯝꯕ ꯐꯥꯎ ꯉꯝꯗꯕꯤ ꯑꯗꯨꯃꯛ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯩꯇꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯃꯥꯅ ꯄꯤꯔꯝꯕ ꯔꯤꯡꯁꯤ ꯃꯆꯟꯅꯨꯄꯤ ꯁꯥꯠꯁꯨꯀꯣꯒꯤ ꯕꯦꯒꯁꯤꯗ ꯍꯥꯞꯄꯤꯔꯒ ꯃꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯁꯨ ꯀꯥꯏꯈ꯭ꯔꯕꯅꯤꯅ ꯖꯄꯥꯟꯒꯤ ꯅꯤꯁꯤꯅꯣꯃꯤꯌꯥ ꯍꯥꯏꯔꯤꯕ ꯁꯤꯇꯤꯁꯤꯗ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤ꯫ ꯃꯔꯝꯗꯤ ꯁꯤꯇꯤꯁꯤꯗ ꯃꯥꯒꯤ ꯑꯟꯇꯤ ꯑꯃ ꯂꯩ, ꯃꯗꯨꯗ ꯃꯈꯣꯏꯅꯤ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯩꯇꯥꯅꯗꯤ ꯃꯆꯟꯅꯨꯄꯤ ꯁꯥꯠꯁꯨꯀꯣꯗ ꯃꯃꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯥꯠꯁꯨꯀꯣꯅꯗꯤ ꯃꯃꯥꯁꯤ ꯃꯐꯝꯁꯤꯗ ꯁꯣꯛꯄꯗꯒꯤ ꯂꯥꯏꯌꯦꯡꯗꯨꯅ ꯂꯩꯔꯤ ꯈꯜꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯁꯩꯇꯥꯅ ꯃꯆꯟꯅꯨꯄꯤ ꯁꯥꯠꯁꯨꯀꯣꯕꯨ ꯃꯥꯒꯤ ꯑꯟꯇꯤꯒꯤ ꯃꯅꯥꯛꯇ ꯊꯃꯝꯂꯒ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯂꯥꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯥꯠꯁꯨꯀꯣ ꯃꯥꯒꯤ ꯑꯟꯇꯤꯅ ꯂꯩꯔꯤꯕ ꯅꯤꯁꯤꯅꯣꯃꯤꯌꯥ ꯍꯥꯏꯔꯤꯕ ꯁꯤꯇꯤꯁꯤꯗ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯁꯥꯠꯁꯨꯀꯣꯁꯨ ꯃꯌꯥꯝꯕ ꯍꯦꯛ ꯎꯕꯒ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯃꯥꯗꯤ ꯂꯥꯛꯇ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯁꯩꯇꯥꯅ ꯃꯆꯟꯅꯨꯄꯤꯗ ꯃꯃꯥꯒꯤ ꯑꯅꯥꯕꯗꯨ ꯐꯍꯧꯗ꯭ꯔꯤ, ꯃꯗꯨ ꯐꯕꯗ ꯃꯇꯝ ꯈꯔ ꯆꯪꯈꯤꯒꯅꯤ ꯍꯥꯏꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯥꯒꯤ ꯑꯟꯇꯤꯁꯤꯅꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯒꯤ ꯐꯤꯕꯝ ꯍꯪꯉꯛꯄꯗ ꯁꯩꯇꯥꯅ ꯑꯟꯇꯤꯁꯤꯗꯁꯨ ꯃꯃꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯂꯣꯠꯁꯤꯜꯂꯒ ꯍꯧꯖꯤꯛꯁꯨ ꯃꯃꯥ ꯂꯥꯏꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯗꯕ ꯋꯥꯐꯝꯁꯤ ꯑꯣꯏꯅ ꯍꯥꯏꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯥꯅ ꯃꯆꯟꯅꯨꯄꯤ ꯁꯥꯠꯁꯨꯀꯣꯒꯤ ꯈꯜꯂꯒ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯤꯟꯁꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯁꯩꯇꯥ ꯍꯧꯖꯤꯛ ꯊꯦꯂꯥ ꯑꯃ ꯏꯟꯗꯨꯅ ꯃꯥꯒꯤ ꯀꯥꯏꯈ꯭ꯔꯕ ꯌꯨꯝꯁꯤ ꯇꯥꯟꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯂꯥꯟꯖꯦꯟꯅꯔꯝꯗꯥꯏꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯝꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯑꯃꯨꯛ ꯍꯣꯒꯥꯏꯗꯨꯅ ꯂꯧꯊꯣꯛꯂꯤ꯫ ꯃꯥꯅ ꯃꯁꯤꯕꯨ ꯑꯃꯨꯛ ꯊꯦꯂꯥꯗ ꯍꯥꯞꯆꯤꯟꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯟꯇꯤꯒꯤ ꯃꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫
ꯄꯣꯠ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯟꯇꯤꯁꯨ ꯍꯔꯥꯎꯔꯦ꯫ ꯑꯟꯇꯤꯁꯤꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯤꯗꯤ ꯅꯦꯚꯤ ꯑꯣꯏꯕ ꯃꯤ ꯈꯛꯇꯅ ꯐꯪꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯕꯗꯤ ꯁꯥꯏꯇꯥꯒꯤ ꯃꯄꯥꯁꯤ ꯅꯦꯚꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ, ꯑꯗꯨ ꯂꯥꯟ ꯆꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ, ꯃꯌꯨꯝꯗ ꯄꯥꯎꯁꯨ ꯑꯃꯠꯇ ꯊꯥꯔꯛꯇꯦ, ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯑꯟꯇꯤꯅ ꯁꯥꯆꯨꯀꯣꯗ ꯃꯁꯤꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯤ ꯄꯣꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯁꯥꯏꯇꯥꯗ ꯃꯃꯥꯒꯤ ꯐꯤꯕꯝ ꯀꯔꯝꯗꯧꯔꯤ ꯍꯥꯏꯅ ꯍꯪꯂꯤ꯫ ꯃꯁꯤꯗ ꯉꯁꯤꯗꯤ ꯁꯥꯏꯇꯥꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯃꯃꯥꯗꯨ ꯁꯣꯛꯇꯨꯅ ꯂꯥꯌꯦꯡꯗꯨꯅ ꯂꯩꯕ ꯅꯠꯇꯦ, ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯕꯨ ꯑꯩꯅ ꯑꯟꯇꯤꯗ ꯂꯣꯠꯁꯤꯟꯕꯒꯤ ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯥꯆꯨꯀꯣꯅ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ, ꯀꯞꯀꯗꯕꯗꯨꯒꯤ ꯈꯜꯂꯨꯕꯗ ꯑꯩ ꯅꯍꯥꯟꯈꯩ ꯋꯥꯐꯝꯁꯤ ꯂꯣꯠꯁꯤꯟꯕꯒꯤꯗꯃꯛ ꯑꯟꯇꯤꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯟꯇꯤꯁꯤꯅ ꯋꯥꯐꯝꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯁꯥꯏꯇꯥꯗ ꯍꯧꯖꯤꯛ ꯃꯈꯣꯏꯗ ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯥꯟ ꯆꯠꯈ꯭ꯔꯤꯕ ꯃꯄꯥ ꯅꯦꯚꯤꯗ ꯆꯤꯊꯤ ꯏꯗꯨꯅ ꯈꯪꯍꯟꯈꯣ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯨꯃꯤꯠ ꯇꯥꯔꯕ ꯃꯇꯨꯡ ꯁꯥꯏꯇꯥꯅ ꯃꯆꯟꯅꯨꯄꯤ ꯁꯥꯆꯨꯀꯣꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯇꯨꯅ ꯂꯩꯕꯗꯨ ꯌꯦꯡꯕ ꯄꯥꯝꯕꯒꯤꯗꯃꯛ ꯃꯄꯥꯟꯗ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯇꯟꯗꯟ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤ ꯎꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯥꯆꯨꯀꯣ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗ ꯑꯃꯨꯛ ꯃꯌꯥꯝꯕꯅ ꯁꯥꯆꯨꯀꯣꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯤꯊꯥꯏ ꯕꯣꯛꯁꯇꯨꯗꯒꯤ ꯃꯤꯊꯥꯏ ꯑꯃꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯄꯤꯖꯔꯤ꯫ ꯃꯁꯤꯗ ꯁꯥꯆꯨꯀꯣ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯅ ꯌꯥꯝ ꯍꯔꯥꯎꯅ ꯇꯟꯗꯟ ꯃꯔꯛꯁꯤꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯁꯥꯏꯇꯥ ꯃꯐꯝꯁꯤꯗ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤ ꯁꯥꯆꯨꯀꯣꯅ ꯆꯦꯖꯦꯠ ꯈꯔ ꯀꯥꯇꯤꯅ ꯆꯞꯇꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯁꯤꯗ ꯃꯥꯒꯤ ꯑꯟꯇꯤꯁꯤ ꯆꯪꯉꯛꯇꯨꯅ ꯁꯥꯏꯇꯥ ꯅꯪ ꯁ꯭ꯀꯨꯜꯒ ꯑꯃꯠꯇ ꯆꯠꯂꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ꯫ ꯃꯁꯤꯗ ꯁꯥꯏꯇꯥꯅ ꯑꯟꯇꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯑꯣꯏꯅ ꯀꯥꯏꯈ꯭ꯔꯦ, ꯑꯗꯨꯅꯅꯦ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯕꯁꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯤ꯫ ꯑꯟꯇꯤꯁꯤꯅ ꯑꯃꯨꯛ ꯍꯪꯉꯛꯂꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯅꯪꯒꯤ ꯕꯕꯥꯗ ꯆꯤꯊꯤ ꯊꯥꯈꯣ ꯍꯥꯏꯕꯗꯨꯗꯤ ꯊꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ꯫ ꯁꯥꯏꯇꯥꯅ ꯃꯗꯨ ꯑꯟꯇꯤꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯃꯥꯡꯗ ꯊꯥꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯕꯥꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯃꯁꯤꯗꯒꯤ ꯑꯟꯇꯤ ꯁꯥꯆꯨꯀꯣꯅ ꯁꯥꯟꯅꯔꯤꯕ ꯀꯥꯇꯤꯁꯤ ꯃꯨꯟꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯛ ꯑꯃꯨꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕ ꯁꯥꯏꯇꯥꯒ ꯃꯆꯟꯅꯨꯄꯤ ꯁꯥꯆꯨꯀꯣꯒꯗꯤ ꯑꯟꯇꯤꯁꯤꯅ ꯆꯕꯣꯜ ꯑꯣꯏꯅ ꯄꯤꯊꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯛ ꯑꯁꯦꯡꯕꯒ ꯂꯣꯏꯅꯅ ꯑꯍꯥꯎꯕ ꯏꯟꯖꯥꯡ ꯍꯥꯞꯇꯨꯅ ꯆꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯆꯥꯛ ꯆꯥꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯋꯥꯔ ꯂꯥꯛꯄꯒꯤ ꯁꯥꯏꯂꯦꯟꯗꯨ ꯈꯣꯡꯉꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯍꯥꯟꯅꯒꯨꯝ ꯄꯣꯠ ꯆꯩ ꯌꯣꯝꯅꯗꯨꯅ ꯁꯦꯜꯇꯔ ꯑꯃꯗ ꯆꯦꯜꯂꯛꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯁꯦꯜꯇꯔ ꯃꯅꯨꯡꯁꯤ ꯌꯥꯝ ꯁꯥꯕꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯥꯆꯨꯀꯣꯗꯤ ꯃꯌꯥꯝꯕꯗ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯌꯥꯝꯕꯅꯁꯨ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯀꯨꯏꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯊꯦꯝꯂꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯕꯣꯝ ꯊꯥꯗꯕꯁꯤ ꯂꯦꯞꯈ꯭ꯔꯕ ꯃꯇꯨꯡ ꯁꯥꯏꯇꯥꯅ ꯃꯆꯟꯅꯨꯄꯤ ꯁꯥꯆꯨꯀꯣꯅ ꯁꯦꯜꯇꯔ ꯃꯅꯨꯡꯗ ꯂꯩꯔꯨꯕꯒꯤ ꯁꯥꯔꯤꯕꯁꯤ ꯏꯪꯅꯕꯒꯤꯗꯃꯛ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯃꯗ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯒ ꯏꯔꯨꯖꯔꯤ꯫ ꯃꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯥꯆꯨꯀꯣꯒꯤ ꯃꯅꯒꯟꯗ ꯐꯨꯔꯤ ꯈꯔ ꯊꯣꯛꯄꯁꯤ ꯃꯌꯥꯝꯕ ꯁꯥꯏꯇꯥꯅ ꯎꯔꯦ꯫ ꯃꯁꯤꯕꯨ ꯁꯥꯏꯇꯥꯅꯁꯨ ꯍꯣꯠꯄꯤꯕꯗ ꯃꯆꯟꯅꯨꯄꯤ ꯁꯥꯆꯨꯀꯣ ꯍꯔꯥꯎꯖꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯟꯇꯤꯁꯤꯅ ꯁꯥꯏꯇꯥꯅ ꯃꯌꯨꯝꯗꯒꯤ ꯄꯣꯔꯛꯂꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯅ ꯁꯦꯠꯂꯝꯕ ꯀꯤꯃꯣꯅꯣ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯁꯁꯤ ꯂꯧꯊꯣꯛꯇꯨꯅ ꯁꯥꯏꯇꯥ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯐꯤꯖꯣꯜꯁꯤ ꯅꯉꯣꯟꯗ ꯗꯔꯀꯥꯔ ꯑꯣꯏꯔꯔꯣꯏ, ꯑꯗꯨꯅ ꯃꯁꯤ ꯌꯣꯟꯊꯣꯛꯂꯒ ꯆꯥꯅꯕ ꯆꯦꯡ ꯈꯔ ꯋꯥꯜꯂꯁꯤ, ꯍꯧꯖꯤꯛ ꯆꯦꯡꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯁꯥꯏꯇꯥ ꯃꯃꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯐꯤꯖꯣꯜꯁꯤ ꯌꯣꯟꯊꯣꯛꯈꯤꯕꯁꯤ ꯄꯥꯝꯗ꯭ꯔꯕꯁꯨ ꯆꯥꯅꯕ ꯆꯦꯡ ꯆꯥꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯌꯥꯔꯦ꯫ ꯑꯟꯇꯤꯁꯤꯅꯁꯨ ꯃꯁꯤꯕꯨ ꯐꯤꯖꯣꯜꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯛꯄꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯥꯆꯨꯀꯣꯅ ꯃꯃꯥꯒꯤ ꯐꯤꯖꯣꯜꯗꯨ ꯄꯨꯈꯤꯅꯨ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯀꯞꯂꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯁꯥꯏꯇꯥꯅ ꯐꯥꯗꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯊꯦꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯥꯏꯇꯥꯅꯁꯨ ꯃꯥꯒꯤ ꯑꯟꯇꯤꯅ ꯃꯃꯥꯒꯤ ꯐꯤꯖꯣꯜꯁꯤ ꯄꯨꯈꯤꯕꯁꯤꯗ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯍꯥꯏꯕꯗꯤ ꯐꯤꯖꯣꯜꯁꯤ ꯁꯦꯠꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯔꯤ ꯀꯣꯏꯕ ꯆꯠꯃꯤꯟꯅꯗꯨꯅ ꯐꯣꯇꯣ ꯀꯥꯞꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯟꯇꯤꯁꯤꯅ ꯁꯥꯏꯇꯥ ꯑꯃꯗꯤ ꯁꯥꯆꯨꯀꯣꯒꯤ ꯃꯃꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯐꯤꯖꯣꯜ ꯀꯤꯃꯤꯅꯣ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯁꯁꯤ ꯌꯣꯟꯊꯣꯛꯂꯨꯔꯒ ꯆꯦꯡ ꯈꯔ ꯋꯥꯟꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯃꯁꯤꯕꯨ ꯁꯥꯏꯇꯥꯗꯁꯨ ꯇꯪꯈꯥꯏ ꯑꯃ ꯈꯥꯏꯗꯣꯛꯇꯨꯅ ꯄꯤꯔꯝꯂꯒ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯟꯇꯤꯁꯤꯅ ꯄꯨꯈ꯭ꯔꯦ꯫ ꯃꯁꯤꯗ ꯁꯥꯆꯨꯀꯣꯗꯤ ꯃꯃꯥꯒꯤ ꯗ꯭ꯔꯦꯁꯇꯨ ꯌꯣꯟꯊꯣꯛꯈꯤꯕꯒꯤꯗꯃꯛ ꯌꯥꯝ ꯀꯟꯅ ꯀꯞꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯆꯥꯅꯕ ꯑꯟꯇꯤꯅ ꯀꯧꯔꯛꯄꯗꯒꯤ ꯃꯈꯣꯏꯅꯤꯁꯨ ꯆꯪꯗꯨꯅ ꯆꯥꯕ ꯍꯧꯔꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏꯅꯤꯁꯨ ꯆꯥꯛ ꯑꯁꯦꯡꯕ ꯑꯣꯏꯅ ꯆꯥꯕ ꯐꯪꯖꯔꯦ, ꯅꯍꯥꯟꯈꯩꯗꯤ ꯆꯕꯣꯟ ꯑꯣꯏꯅ ꯑꯗꯨꯃꯛ ꯊꯛꯄꯅꯤ꯫ ꯃꯁꯤꯗ ꯃꯥꯒꯤ ꯑꯟꯇꯤꯁꯤꯅ ꯆꯥꯛ ꯃꯇꯨꯝ ꯈꯔ ꯇꯥꯗꯨꯅ ꯊꯝꯂꯤ꯫ ꯃꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯥꯆꯨꯀꯣꯁꯨ ꯑꯟꯇꯤꯅ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯆꯥꯛ ꯆꯗꯨꯝꯁꯤꯡꯁꯤ ꯃꯥꯁꯨ ꯆꯥꯒꯦ ꯍꯥꯏꯔꯨꯔꯦ꯫ ꯃꯁꯤꯗ ꯑꯟꯇꯤꯅ ꯊꯤꯅ ꯉꯥꯡꯉꯛꯇꯨꯅ ꯃꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯠꯇꯦ, ꯅꯪꯒꯤ ꯑꯪꯀꯜ ꯍꯣꯏꯒꯤꯅꯤ, ꯊꯕꯛ ꯆꯠꯄꯗ ꯄꯨꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯟꯇꯤꯅ ꯃꯆꯥꯅꯨꯄꯤꯅ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯗ ꯄꯨꯈꯤꯅꯕ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯄꯗ ꯄꯨꯈꯤꯅꯕ ꯆꯥꯛ ꯃꯇꯨꯝꯁꯤꯡꯁꯤ ꯌꯣꯝꯁꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯟꯇꯤꯒꯤ ꯅꯨꯄꯥꯁꯤꯁꯨ ꯑꯥꯔꯃꯤꯗ ꯊꯕꯛ ꯇꯧꯔꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯕ ꯁꯥꯏꯇꯥꯅ ꯊꯦꯝꯗꯨꯅ ꯁꯥꯆꯨꯀꯣꯗ ꯑꯌꯨꯛꯀꯤꯁꯤꯗꯤ ꯑꯪꯀꯜ ꯍꯣꯏꯅ ꯄꯨꯖꯈ꯭ꯔꯖꯅꯨ, ꯑꯩꯈꯣꯏꯅꯤꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯆꯥꯔꯁꯤ, ꯆꯥꯛꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯨꯔꯦ꯫ ꯃꯔꯝꯗꯤ ꯃꯃꯥꯒꯤ ꯐꯤꯖꯣꯜ ꯌꯣꯟꯊꯣꯛꯇꯨꯅ ꯆꯦꯡꯁꯤ ꯋꯥꯠꯂꯛꯄꯅꯤ꯫ ꯃꯁꯤꯗ ꯑꯟꯇꯤ ꯁꯥꯎꯒꯠꯂꯛꯇꯨꯅ
ꯅꯈꯣꯏꯅꯤꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯒ ꯆꯥꯔꯤꯕ ꯈꯔꯁꯤꯗ ꯄꯦꯟꯊꯣꯛꯇꯗꯨꯅ ꯑꯍꯦꯟꯕ ꯗꯤꯃꯥꯟ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯗꯨꯅ ꯅꯈꯣꯏꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯒꯤ ꯑꯩꯒꯤꯗ ꯆꯥꯛ ꯍꯥꯞꯂꯔꯣꯏ ꯅꯊꯟꯗ ꯊꯣꯡꯉ ꯆꯥꯖꯧ ꯍꯥꯏꯔꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯥꯏꯇꯥ ꯃꯆꯟꯅꯨꯄꯤ ꯁꯥꯆꯨꯀꯣ ꯄꯨꯗꯨꯅ ꯄꯣꯁ ꯑꯣꯐꯤꯁ ꯇꯥꯟꯅ ꯂꯥꯛꯂꯤ ꯃꯔꯝꯗꯤ ꯃꯄꯥꯗ ꯑꯃꯨꯛ ꯍꯟꯅ ꯆꯤꯊꯤ ꯊꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅꯤ ꯑꯍꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯀꯣꯜꯂꯤꯛ ꯈꯔꯁꯨ ꯂꯩꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯈꯛꯇ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯟꯇꯤ ꯍꯣꯏꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤꯁꯤꯅ ꯉꯁꯤꯗꯤ ꯁꯥꯏꯇꯥ ꯑꯃꯗꯤ ꯁꯥꯆꯨꯀꯣ ꯌꯥꯎꯔꯝꯗꯕꯁꯤꯗ ꯃꯃꯥꯗ ꯀꯔꯤꯒꯤꯅꯣ ꯍꯪꯕꯗ ꯃꯃꯥꯅꯁꯨ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯂꯤꯔꯤ ꯑꯗꯨꯒ ꯁꯥꯏꯇꯥꯅ ꯃꯉꯣꯟꯗ ꯂꯥꯟꯖꯔꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯂꯥꯛꯇ꯭ꯔꯤꯈꯩꯗꯤ ꯇꯣꯉꯥꯟꯅ ꯑꯗꯨꯃꯛ ꯄꯤꯖꯈꯤꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯁꯥꯏꯇꯥ ꯆꯥꯅꯕ ꯆꯦꯡ ꯂꯩꯔꯛꯇꯕꯗꯒꯤ ꯃꯆꯟꯅꯨꯄꯤ ꯄꯨꯗꯨꯅ ꯆꯦꯡ ꯋꯥꯟꯕ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯦꯡꯁꯤ ꯀꯦꯖꯤ 2ꯗꯒꯤ ꯍꯦꯟꯅ ꯐꯪꯗ꯭ꯔꯦ ꯗꯨꯀꯥꯟ ꯃꯄꯨꯁꯤꯅ ꯉꯁꯤꯗꯒꯤꯗꯤ ꯆꯦꯡ ꯐꯪꯂꯔꯣꯏ ꯑꯥꯗꯒꯤ ꯆꯦꯡ ꯂꯥꯛꯄꯗ ꯊꯥ ꯑꯃꯃꯨꯛ ꯆꯪꯒꯅꯤ ꯍꯥꯏꯔꯛꯂꯦ ꯑꯗꯨꯅ ꯁꯥꯏꯇꯥꯁꯨ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯃꯁꯤꯗꯒꯤ ꯁꯥꯏꯇꯥ ꯑꯃꯗꯤ ꯁꯥꯆꯨꯀꯣ ꯃꯥꯒꯤ ꯑꯟꯇꯤꯒꯤ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯁꯥꯆꯨꯀꯣꯁꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯍꯥꯏꯅ ꯀꯞꯄꯛꯂꯦ ꯃꯁꯤꯗ ꯃꯕꯨꯡ ꯁꯥꯏꯇꯥꯅ ꯁꯥꯆꯨꯀꯣꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯤꯊꯥꯏ ꯕꯣꯛꯁꯇꯨ ꯄꯤꯔꯤ ꯃꯁꯤ ꯎꯕꯗ ꯁꯥꯆꯨꯀꯣ ꯍꯔꯥꯎꯗꯨꯅ ꯕꯣꯛꯁꯁꯤ ꯄꯥꯏꯗꯨꯅ ꯅꯤꯛꯂꯒ ꯌꯦꯡꯕꯗ ꯃꯈꯣꯟ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯅꯨꯡꯗ ꯃꯤꯊꯥꯏ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯈꯟꯕꯗꯒꯤ ꯁꯥꯆꯨꯀꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯀꯞꯄꯛꯂꯤ ꯃꯁꯤꯗ ꯃꯕꯨꯡ ꯁꯥꯏꯇꯥꯅ ꯍꯥꯡꯇꯣꯛꯄꯤꯔꯒ ꯈꯨꯕꯥꯛꯇ ꯅꯤꯛꯊꯗꯨꯅ ꯌꯦꯡꯕꯗ ꯃꯤꯊꯥꯏ 2-3 ꯑꯃꯒ ꯃꯤꯊꯥꯏ ꯃꯀꯨꯝ ꯈꯔꯒ ꯇꯥꯔꯛꯂꯤ ꯃꯁꯤ ꯎꯕꯗ ꯁꯥꯆꯨꯀꯣ ꯑꯃꯨꯛ ꯍꯔꯥꯎꯔꯦ ꯑꯗꯨꯒ ꯃꯥꯅ ꯇꯥꯔꯛꯂꯤꯕ ꯃꯤꯊꯥꯏ 3ꯁꯤꯗꯤ ꯍꯥꯞꯆꯟꯈ꯭ꯔꯒ ꯃꯀꯨꯝꯁꯤ ꯑꯣꯏꯅ ꯆꯥꯔꯤ ꯃꯁꯤꯗꯒꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯍꯥꯞꯆꯟꯈꯤꯕ ꯃꯤꯊꯥꯏ 3ꯗꯨꯁꯨ ꯁꯥꯆꯨꯀꯣꯅ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯆꯥꯕꯗ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯃꯨꯛ ꯃꯌꯥꯝꯕꯁꯤꯅ ꯀꯧꯇꯥꯁꯤꯗ ꯏꯁꯤꯡ ꯍꯥꯟꯖꯟꯗꯨꯅ ꯅꯤꯈꯥꯏꯔꯒ ꯃꯆꯟꯅꯨꯄꯤꯗ ꯑꯃꯨꯛ ꯄꯤꯊꯛꯂꯤ ꯃꯁꯤꯗ ꯏꯁꯤꯡꯁꯤ ꯃꯤꯊꯥꯏꯒꯤ ꯃꯍꯥꯎ ꯈꯔ ꯆꯦꯜꯂꯤꯕꯅꯤꯅ ꯃꯁꯤ ꯊꯛꯄꯗ ꯁꯥꯆꯨꯀꯣ ꯑꯃꯨꯛ ꯍꯔꯥꯎꯖꯔꯤ ꯍꯧꯖꯤꯛ ꯁꯥꯏꯇꯥꯅ ꯃꯆꯟꯅꯨꯄꯤ ꯁꯥꯆꯨꯀꯣꯁꯤ ꯆꯥꯛ ꯂꯥꯝꯕ ꯐꯅꯕꯒꯤꯗꯃꯛ ꯄꯤꯖꯅꯤꯡꯉꯥꯏ ꯃꯤꯊꯥꯏꯁꯤ ꯐꯥꯎꯕ ꯂꯩꯇꯕꯗꯒꯤ ꯃꯍꯤ ꯑꯣꯏꯅ ꯄꯤꯊꯛꯂꯤꯕꯁꯤ ꯑꯟꯇꯤꯁꯤꯅꯁꯨ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯟꯇꯤꯁꯤꯁꯨ ꯃꯁꯥꯒꯤ ꯈꯟꯕꯗ ꯊꯃꯣꯏ ꯀꯟꯁꯤꯟꯈ꯭ꯔꯦ ꯁꯥꯏꯇꯥ ꯍꯣꯏꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯥꯏꯇꯥ ꯃꯆꯟꯅꯨꯄꯤ ꯁꯥꯆꯨꯀꯣꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯄꯒꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯁꯤ ꯊꯦꯝꯅꯕꯒꯤꯗꯃꯛ ꯃꯄꯥꯟꯗ ꯄꯣꯗꯨꯅ ꯊꯣꯛꯂꯛꯂꯤ ꯍꯧꯖꯤꯛ ꯂꯃꯥꯡꯁꯤꯗ ꯄꯥꯏꯔꯤꯕ ꯇꯟꯗꯟ ꯃꯌꯥꯝꯁꯤ ꯎꯕꯗ ꯁꯥꯆꯨꯀꯣꯁꯨ ꯅꯤꯡꯉꯥꯏ ꯈꯔꯗꯤ ꯐꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯟꯇꯤꯒꯤ ꯌꯨꯝꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯆꯠꯊꯣꯔꯛꯂꯒ ꯃꯌꯥꯝꯅ ꯁꯤꯟꯅꯕꯤꯗ꯭ꯔꯕ ꯁꯦꯜꯇꯔ ꯑꯃ ꯊꯦꯡꯅꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤ ꯂꯩꯔꯤꯕ ꯁꯦꯜꯇꯔꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯣꯊꯥꯔꯤ ꯃꯁꯤꯗ ꯃꯆꯟꯅꯨꯄꯤ ꯁꯥꯆꯨꯀꯣꯅ ꯃꯌꯥꯝꯕꯗ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗ ꯍꯜꯂꯁꯤ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯦ ꯃꯁꯤꯗꯗꯤ ꯁꯥꯏꯇꯥꯁꯨ ꯃꯆꯟꯅꯨꯄꯤꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯂꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯤ ꯍꯧꯖꯤꯛ ꯕꯣꯝ ꯊꯥꯗꯈꯤꯕꯒꯤ ꯊꯧꯗꯣꯛꯇꯨꯗ ꯀꯥꯏꯈꯤꯕꯗꯒꯤ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯌꯨꯝꯗ ꯍꯟꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯆꯟꯅꯨꯄꯤ ꯁꯥꯆꯨꯀꯣꯗꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯟꯇꯤꯒꯤ ꯌꯨꯝꯗꯨꯗꯗꯤ ꯍꯟꯅꯤꯡꯗ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯑꯟꯇꯤꯗꯨꯅ ꯃꯈꯣꯏꯅꯤꯗ ꯅꯨꯡꯇꯤꯒꯤ ꯉꯥꯡꯕꯤꯕ ꯆꯩꯕꯤꯕ ꯇꯧꯕꯗꯨꯗ ꯑꯉꯥꯡꯁꯤ ꯃꯐꯝꯗꯨꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯁꯩꯇꯥꯅꯁꯨ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ ꯅꯣꯡꯃ ꯃꯈꯣꯏꯅꯤꯅ ꯑꯟꯇꯤꯒꯤ ꯌꯨꯝꯁꯤꯗ ꯊꯕꯛ ꯂꯩꯇꯕꯗꯒꯤ ꯄꯤꯌꯥꯅꯣ ꯈꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯉꯩ ꯑꯟꯇꯤꯁꯤꯅ ꯉꯥꯡꯉꯛꯇꯨꯅ ꯌꯨꯝꯁꯤꯗ ꯃꯤꯔꯦꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯃꯤꯔꯦꯝꯗꯤ ꯁꯦꯜꯇꯔꯗ ꯂꯩꯔꯨꯒꯗꯕ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯁꯤꯗꯒꯤ ꯁꯩꯇꯥꯅ ꯉꯁꯤꯗꯒꯤ ꯂꯩꯔꯤꯕ ꯁꯦꯜꯇꯔꯁꯤ ꯃꯈꯣꯏꯅꯤꯒꯤ ꯌꯨꯝ ꯑꯣꯏꯊꯣꯛꯑꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯩꯇꯥꯅ ꯑꯟꯇꯤꯒꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯤ ꯊꯦꯂꯥꯁꯤꯗ ꯍꯥꯞꯆꯟꯗꯨꯅ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯑꯍꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯂꯩꯒꯦ ꯍꯥꯏꯖꯕꯗꯒꯤ ꯑꯍꯜꯁꯤꯅꯁꯨ ꯌꯥꯝꯅꯗꯤ ꯂꯩꯇꯦ ꯈꯔꯗꯤ ꯂꯩ ꯍꯥꯏꯅ ꯄꯤꯔꯛꯂꯦ ꯃꯁꯤꯕꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯁꯦꯜꯇꯔꯁꯤꯗ ꯃꯈꯣꯏꯅꯤ ꯉꯁꯤꯗꯒꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯩꯇꯥ ꯃꯆꯟꯅꯨꯄꯤ ꯁꯥꯆꯨꯀꯣꯅ ꯁꯦꯜꯇꯔ ꯃꯅꯨꯡꯁꯤꯗ ꯇꯨꯝꯃꯣ ꯍꯥꯏꯅ ꯊꯝꯃꯝꯂꯒ ꯃꯥꯅ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯁꯤ ꯐꯦꯡꯇꯣꯛꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯃꯆꯟꯅꯨꯄꯤ ꯁꯥꯆꯨꯀꯣ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯅꯨꯡꯁꯤ ꯌꯥꯝ ꯃꯝꯃꯤ ꯗꯗꯥ ꯑꯩ ꯏꯊꯟꯗ ꯂꯩꯕ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯋꯥꯟꯁꯨ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯅꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯑꯃꯨꯛ ꯋꯥꯟ ꯇꯧꯔꯤ ꯃꯁꯤꯗ ꯇꯟꯗꯟ ꯃꯌꯥꯝ ꯄꯥꯏꯕꯁꯤ ꯎꯕꯗ ꯁꯩꯇꯥꯒꯤ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕꯗꯤ ꯁꯦꯜꯇꯔ ꯃꯅꯨꯡꯁꯤ ꯃꯝꯕꯗꯒꯤ ꯃꯆꯟꯅꯨꯄꯤꯅ ꯀꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤꯕꯁꯤ ꯐꯅꯕꯒꯤꯗꯃꯛ ꯇꯟꯗꯟ ꯃꯌꯥꯝꯁꯤ ꯐꯥꯗꯨꯅ ꯕꯥꯔꯇꯤꯟꯗ ꯍꯥꯞꯆꯟꯗꯨꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯄꯣꯔꯛꯂꯒ ꯃꯈꯣꯏꯅꯤꯅ ꯇꯨꯝꯒꯗꯧꯔꯤꯕ ꯁꯦꯜꯇꯔ ꯃꯅꯨꯡꯁꯤꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯉꯁꯥꯏ ꯃꯃꯝꯕ ꯁꯦꯜꯇꯔ ꯃꯅꯨꯡꯁꯤ ꯍꯧꯖꯤꯛꯇꯤ ꯄꯨꯡꯉꯥꯟ ꯉꯥꯟꯈ꯭ꯔꯦ ꯃꯁꯤꯗ ꯃꯆꯟꯅꯨꯄꯤ ꯁꯥꯆꯨꯀꯣ ꯍꯔꯥꯎꯖꯔꯤ ꯍꯧꯖꯤꯛ ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯃꯌꯥꯝꯕꯅꯁꯨ ꯃꯄꯥꯅ ꯂꯥꯟ ꯆꯠꯈꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯤ ꯋꯥꯔꯤꯁꯤ ꯇꯥꯅ ꯇꯥꯅ ꯁꯥꯆꯨꯀꯣꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯌꯨꯛꯁꯤꯗ ꯁꯥꯆꯨꯀꯣꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯁꯦꯜꯇꯔ ꯃꯅꯨꯡꯁꯤꯗ ꯃꯈꯣꯏꯅꯤꯒꯤ ꯃꯉꯥꯟ ꯄꯤꯕꯤꯔꯝꯕ ꯍꯧꯖꯤꯛꯇꯤ ꯁꯤꯔꯕ ꯇꯟꯗꯟ ꯃꯌꯥꯝꯁꯤ ꯂꯩꯕꯥꯛ ꯈꯣꯠꯇꯣꯛꯇꯨꯅ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤ ꯎꯕꯗ ꯁꯩꯇꯥꯅ ꯁꯥꯆꯨꯀꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯅꯈꯨꯠꯇꯨ ꯃꯣꯠꯂꯅꯤ ꯍꯥꯏꯅ ꯉꯥꯡꯂꯤ ꯃꯁꯤꯗ ꯄꯤꯛꯂꯤꯕꯤ ꯁꯥꯆꯨꯀꯣꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯇꯟꯗꯟ ꯃꯌꯥꯝꯁꯤ ꯑꯩꯅ ꯂꯩꯔꯣꯟ ꯆꯟꯕꯤꯔꯤꯕꯅꯤ ꯃꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯃꯅꯨꯡꯁꯤꯗ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝꯁꯤꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛ ꯄꯤꯛꯂꯤꯕꯤ ꯁꯥꯆꯨꯀꯣꯅ ꯃꯃꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯈꯪꯉꯝꯂꯦ ꯇꯥꯛꯄꯅꯤ ꯃꯁꯤꯗ ꯁꯩꯇꯥꯅ ꯃꯆꯟꯅꯨꯄꯤꯗ ꯏꯃꯥ ꯂꯩꯈꯤꯗꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯅꯪꯅ ꯀꯅꯥꯗꯒꯤ ꯇꯥꯔꯤꯕ ꯍꯪꯂꯨꯕꯗ
ꯃꯁꯤꯗ ꯁꯥꯆꯨꯀꯣꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯗꯨꯅ ꯃꯃꯥꯒꯤ ꯋꯥꯐꯝꯁꯤ ꯑꯟꯇꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯃꯃꯥꯗꯣ ꯑꯩꯈꯣꯏꯅꯤꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯅ ꯑꯟꯇꯤꯅ ꯍꯥꯏꯔꯛꯄꯅꯤ ꯃꯁꯤꯗ ꯁꯥꯏꯇꯥ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯤ ꯈꯪꯈꯤꯗꯅꯕ ꯍꯣꯠꯅꯕꯗ ꯀꯞꯇꯕꯤꯗ ꯈꯥꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯄꯤ ꯈꯥꯝꯕ ꯌꯥꯗ꯭ꯔꯦ ꯃꯥꯁꯨ ꯉꯁꯤꯗꯤ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯥꯏꯇꯥ ꯑꯃꯗꯤ ꯁꯥꯆꯨꯀꯣ ꯃꯈꯣꯏꯅ ꯍꯦꯛ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯂꯧꯕ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯆꯥꯅꯕ ꯄꯣꯠꯆꯩ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯍꯜꯁꯤꯅꯁꯨ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤꯁꯨ ꯇꯧꯔꯤꯕ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯅ ꯊꯛꯅꯕꯁꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃꯇ ꯈꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯁꯤꯗ ꯁꯥꯏꯇꯥꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯄꯨꯗꯨꯅ ꯑꯇꯣꯞꯄ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯐꯥꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗꯗꯤ ꯃꯄꯨꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯅ ꯁꯥꯏꯇꯥꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯨꯔꯥꯟꯗꯨꯅ ꯃꯈꯣꯏꯅꯤꯅ ꯂꯩꯔꯤꯕ ꯁꯦꯜꯇꯔꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤ ꯆꯥꯛ ꯌꯥꯎꯗꯕꯤꯗ ꯃꯅꯥ ꯃꯁꯤꯡ ꯈꯔꯁꯤ ꯐꯨꯠꯂꯒ ꯆꯥꯔꯒ ꯁꯥꯏꯇꯥꯅ ꯃꯆꯥꯅꯨꯄꯤꯁꯤ ꯑꯃꯨꯛ ꯏꯔꯨꯊꯣꯛꯄꯤꯔꯤ ꯃꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯥꯆꯨꯀꯣ ꯅꯪꯒꯟꯁꯤꯗ ꯉꯁꯥꯏ ꯐꯨꯔꯤ ꯈꯔ ꯊꯣꯛꯈꯤꯕꯗꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯪꯒꯟ ꯄꯨꯝꯕꯁꯤ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯛꯇꯕ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯗꯕꯗꯒꯤ ꯃꯁꯥꯁꯨ ꯌꯥꯝ ꯁꯣꯜꯂꯦ ꯃꯕꯨꯛꯁꯨ ꯅꯥꯏ ꯍꯥꯏꯅ ꯃꯌꯥꯝꯕꯗ ꯇꯝꯂꯤ ꯃꯆꯟꯒꯤ ꯃꯑꯣꯡꯁꯤꯗ ꯁꯥꯏꯇꯥꯁꯨ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯃꯤꯒꯤ ꯐꯥꯝꯗ ꯆꯪꯗꯨꯅ ꯂꯩꯔꯝꯕ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯍꯨꯔꯥꯟꯕ ꯍꯧꯔꯛꯂꯤ ꯅꯣꯡꯃꯗꯤ ꯃꯥꯅ ꯄꯣꯠꯆꯩ ꯍꯨꯔꯥꯜꯂꯤꯉꯩ ꯃꯄꯨꯁꯤꯅ ꯎꯈꯤꯕꯗꯒꯤ ꯇꯣꯁ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯦ ꯁꯥꯏꯇꯥꯁꯨ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯃꯆꯥꯅꯨꯄꯤꯅ ꯂꯩꯍꯧꯔꯤꯕ ꯁꯦꯜꯇꯔꯁꯤ ꯌꯧꯔꯦ ꯃꯁꯤꯗ ꯐꯥꯝ ꯃꯄꯨꯁꯤꯁꯨ ꯃꯐꯝꯁꯤ ꯐꯥꯎꯕ ꯇꯥꯟꯅꯔꯛꯇꯨꯅ ꯁꯥꯏꯇꯥꯕꯨ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯨꯔꯥꯜꯂꯝꯂꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤ ꯃꯨꯜꯂꯤ ꯃꯁꯤꯗ ꯁꯥꯏꯇꯥꯅ ꯂꯥꯟꯖꯔꯦ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯕꯨ ꯐꯥꯝ ꯃꯄꯨꯁꯤꯅ ꯁꯥꯏꯇꯥꯕꯨ ꯐꯨ ꯆꯩꯗꯨꯅ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯗꯨꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯡꯁꯤ ꯄꯤꯛꯂꯤꯕꯤ ꯁꯥꯆꯨꯀꯣꯅꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯝ ꯃꯄꯨꯁꯤꯅ ꯁꯥꯏꯇꯥꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯗꯨꯅ ꯆꯪꯉꯛꯂꯒ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯊꯥꯡꯒꯠꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯝꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯗꯤ ꯑꯐꯕ ꯃꯤ ꯑꯣꯏꯔꯝꯕꯅ ꯐꯥꯝ ꯃꯄꯨꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯅꯥ ꯑꯣꯏꯅ ꯇꯥꯗꯕꯤ ꯁꯥꯏꯇꯥꯒꯤ ꯑꯁꯣꯛꯄꯁꯤ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯁꯥꯏꯇꯥ ꯐꯥꯝ ꯃꯄꯨꯁꯤꯅ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯈꯤꯕꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯄꯣꯝ ꯄꯣꯝꯃꯦ ꯃꯁꯤ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯁꯨ ꯁꯥꯎꯔꯛꯇꯨꯅ ꯐꯥꯝ ꯃꯄꯨꯁꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯑꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡꯗ ꯐꯨꯕꯒꯤꯗꯃꯛ ꯀꯦꯁ ꯑꯃ ꯐꯥꯏꯟ ꯇꯧꯔꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯐꯥꯝ ꯃꯄꯨꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯁꯥꯏꯇꯥꯗ ꯅꯤꯄꯥꯝꯆꯥ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯅꯪꯕꯨ ꯐꯥꯔꯔꯣꯏ ꯊꯥꯗꯣꯛꯂꯒꯦ ꯑꯗꯨꯕꯨ ꯃꯇꯨꯡꯗꯗꯤ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯁꯥꯏꯇꯥꯁꯤ ꯑꯣꯐꯤꯁꯥꯔꯁꯤꯅ ꯊꯥꯗꯣꯛꯄꯤꯔꯛꯂꯤ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤ ꯁꯥꯆꯨꯀꯣꯁꯨ ꯃꯄꯥꯟꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯥꯁꯨ ꯃꯌꯥꯝꯕꯕꯨ ꯐꯨꯗꯨꯅ ꯄꯨꯈꯤꯕꯗꯨꯗ ꯃꯐꯝꯁꯤ ꯇꯥꯅ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯂꯤ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤ ꯁꯥꯆꯨꯀꯣꯅ ꯃꯌꯥꯝꯕꯒꯤ ꯑꯁꯣꯛꯄꯁꯤꯡꯁꯤ ꯎꯔꯒ ꯗꯣꯛꯇꯔ ꯆꯠꯇꯨꯅ ꯌꯦꯡꯊꯣꯛꯎꯁꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯆꯟꯒꯤ ꯋꯥꯐꯝꯁꯤꯗ ꯁꯥꯏꯇꯥꯗꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯄꯛꯂꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯆꯥꯅꯨꯄꯤꯁꯤ ꯂꯥꯌꯦꯡꯊꯣꯛꯄꯤꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯃꯁꯤꯗ ꯏꯆꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯁꯥꯏꯇꯥ ꯆꯥꯗ꯭ꯔꯒꯗꯤ ꯍꯤꯡꯕ ꯌꯥꯗꯕꯅꯤꯅ ꯃꯥ ꯑꯅꯧꯕ ꯇꯦꯛꯅꯤꯛ ꯑꯃ ꯁꯤꯖꯤꯟꯅꯔꯛꯂꯦ ꯍꯧꯖꯤꯛ ꯖꯄꯥꯟꯒꯤ ꯁꯤꯇꯤ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯇꯤꯒꯤ ꯁꯥꯏꯂꯦꯟ ꯈꯣꯡꯗꯨꯅ ꯌꯦꯛꯅꯕꯅ ꯅꯨꯡꯇꯤꯒꯤ ꯕꯣꯝ ꯊꯥꯗꯗꯨꯅ ꯃꯤꯌꯥꯝꯁꯤ ꯆꯦꯟꯅꯗꯨꯅ ꯁꯦꯜꯇꯔ ꯃꯅꯨꯡꯗ ꯂꯣꯏꯅ ꯂꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯁꯥꯏꯇꯥꯗꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯌꯨꯝꯁꯤꯗ ꯂꯩꯅꯗ꯭ꯔꯤꯉꯩ ꯕꯣꯝ ꯃꯔꯛꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯌꯨꯝꯁꯤꯡꯁꯤꯗ ꯆꯪꯗꯨꯅ ꯑꯆꯥ ꯑꯊꯛꯀꯤ ꯄꯣꯠꯆꯩ ꯑꯃꯗꯤ ꯐꯤꯔꯣꯜꯅꯆꯤꯡꯕ ꯍꯨꯔꯥꯟꯕ ꯍꯧꯔꯛꯂꯤ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯥꯆꯨꯀꯣꯕꯨ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯁꯥꯆꯨꯀꯣꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥꯁꯤ ꯁꯣꯟꯖꯜꯂꯛꯂꯤ ꯃꯁꯥꯁꯨ ꯉꯝꯃꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯁꯥꯏꯇꯥꯁꯨ ꯃꯥꯅ ꯕꯣꯝ ꯃꯔꯛꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯌꯨꯝꯁꯤꯡꯁꯤꯗ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯤꯕꯁꯤ ꯆꯥꯅꯕ ꯄꯣꯠ ꯆꯩꯗꯤ ꯏꯐꯪ ꯐꯪꯉꯛꯇꯕꯗꯒꯤ ꯐꯤꯔꯣꯜ ꯑꯣꯏꯅ ꯑꯃꯨꯛ ꯍꯨꯔꯥꯜꯂꯛꯇꯨꯅ ꯆꯥꯅꯕ ꯄꯣꯠ ꯆꯩ ꯈꯔꯒ ꯑꯣꯟꯅꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯑꯟꯇꯤꯒꯤ ꯃꯅꯥꯛꯁꯤꯗ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯑꯟꯇꯤꯁꯤꯅ ꯄꯤꯔꯛꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯋꯥꯅꯕ ꯑꯣꯏꯕꯅ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡꯗꯒꯤꯗꯤ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯛꯄꯅ ꯂꯣꯏꯅ ꯂꯤꯛꯁꯟꯅꯈ꯭ꯔꯦ ꯄꯤꯊꯣꯛꯄ ꯑꯃꯠꯇ ꯉꯝꯅꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯥꯏꯇꯥ ꯃꯆꯥꯅꯨꯄꯤ ꯃꯊꯟꯇ ꯂꯩꯍꯧꯔꯤꯕ ꯁꯦꯜꯇꯔꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤ ꯁꯥꯆꯨꯀꯣꯁꯤ ꯂꯝꯕꯤꯁꯤꯗ ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯁꯤ ꯊꯦꯡꯅꯔꯦ ꯃꯁꯤ ꯎꯕꯗ ꯁꯥꯏꯇꯥ ꯈꯣꯡꯂꯩ ꯊꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯪꯈꯠꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯗ ꯗꯣꯛꯇꯔꯁꯤꯅ ꯁꯥꯆꯨꯀꯣꯒꯤ ꯍꯛꯆꯥꯡꯁꯤ ꯌꯦꯡꯕꯗ ꯆꯥꯗ ꯊꯛꯇꯕꯒꯤ ꯍꯥꯏꯕꯗꯤ ꯃꯁꯥꯗ ꯗꯥꯏꯠ ꯋꯥꯠꯄꯗꯒꯤ ꯅꯥꯔꯛꯄꯅꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯅ ꯃꯌꯥꯝꯕ ꯁꯥꯏꯇꯥꯗ ꯑꯉꯥꯡꯁꯤ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯄꯤꯖꯧ ꯑꯗꯨꯒ ꯐꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯂꯦ ꯃꯁꯤꯗ ꯁꯥꯏꯇꯥꯅ ꯗꯣꯛꯇꯔꯁꯤꯗ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯤꯅ ナꯥꯔꯤꯕ ꯂꯥꯏꯅꯥꯁꯤꯒꯤ ꯍꯤꯗꯥꯛ ꯈꯔꯗ ꯑꯣꯏꯁꯨ ꯄꯤꯌꯨ ꯍꯥꯏꯔꯨꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯍꯤꯗꯥꯛ ꯂꯩꯇꯦ ꯑꯗꯨꯅ ꯗꯣꯛꯇꯔꯁꯤꯅ ꯁꯥꯏꯇꯥꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯦꯗꯅ ꯑꯉꯥꯡꯁꯤꯅ ꯅꯥꯔꯤꯕꯁꯤ ꯆꯤꯟꯖꯥꯛ ꯋꯥꯠꯄꯒꯤ ꯑꯅꯥꯕꯅꯤ ꯑꯗꯨꯅ ꯐꯖꯅ ꯄꯤꯖꯧ ꯆꯠꯈ꯭ꯔꯣ ꯑꯩꯉꯣꯟꯗ ꯌꯦꯠꯂꯅꯨ ꯍꯥꯏꯅ ꯇꯥꯜꯂꯛꯂꯦ ꯃꯁꯤꯗ ꯁꯥꯏꯇꯥꯁꯨ ꯈꯔ ꯁꯥꯎꯔꯞ ꯗꯣꯛꯇꯔꯁꯤꯗ ꯊꯤꯅ ꯆꯩꯔꯝꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ ꯍꯧꯖꯤꯛ ꯁꯥꯏꯇꯥ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯄꯤꯖꯕ ꯌꯥꯕ ꯄꯣꯠꯆꯩ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯕꯔꯞ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ
उपाय लेतबदगी मसिबु मचनुपीसिदा पिजरी अदुगा करी करी चानिंगे हाइना हंगली मसिदा साचुकोनासु मिठाईगा नोंमा मोइगी आंटीना मपुरोइबा अमदि मचानुपीगी टिफिनदा हाउखिबा चाक मतुम मतुमदुगा चानिंगे हाइरले साइताना नंग मदुगिदमक कैमता वारुनु ददाना आइगी बैंक अकाउंट लैरिबा पैसा खरदु लौथोलगा नंगना चानिंगमा लोइना लेरके हाइरी मसिदा आंगांग ओरिबा साचुकोदी मसा ngamdabasi henjalaklibanina mayamada mabu thadoktuna chatkhiganu haina kapli adubu saita machangi chanaba chinjak thiba chatpasida masa ngamdriba machanbu puduna chatpadi yadabanina makoinina leiriba shelter du thamamlaga mathanta bank tana chelagle aduga mage account da yawriba paisa khajikchi kaithokle hujik saita na mayamna ngangnabadi tare madudi japan si america na atom bomb thadarakwadagi cylinder tawre abasi aduga makoigi army sing lan chatkhiba navy sing su loina sikre ba paw ma su tare पाउसेदा साइटा थमोय काइरी हाबदि मागी मपासु नेवी ऑफिसर नि हौजिकति माना सु मपासी सीख्रे हाबा खंगलबनिना मपागी फोटो सि येंगदुना साउनिंगबदि मपादा चैरी हाबदि माना नहानकै आशा तौरिबसि मपा हलखिगनि अदुगा मचिन मनावबु येंगछनबा लाखिगनि खल्लुरिबनि अदुबु हौजिकति मागी आशा पोंबा काइरे हौजिक साइटा मचनगी खंदुना मथमोय फाजनदुना मचनगी चानबा पोचै खरा पुदुना प्रबब लागली अदुगदि हौजिक सासु कोदी शेल्टर मनुंगसिदा असीबगुम तादुन लेरमले मयादा सुकरिगुम्बा उम्बा मानबदगी मबुंग सैताना फाक्तोक्तुन येंगबदा अंगांगसी चाकलांबा हेनमनबदगी ग्यान गावरक्तुना मागी बेगता यावखिबा मार्बोनसी ओइना मिठाइना हाइना उमदुन लेरमली अदुगा मागी हांगलबा मिठाइ बॉक्सदुदसु मार्बोन कया अमा हापचनदुन लेरमले सैताना मसिबु परबब लौथोक्तुना माना पोरक्लिबा तरबुसी खाइदुन इनबीरी अदुबु साचुको हौजिकति इंथि नुंगाइ चाव हाबा याद्रे मचिनदसु चुरोन पारोन पंगलोनदा लोले हौजिक मयामदा माना नुंग अनि पुथोक्तुना हाइरी ददा चाक मतुमदु सिदा लेरे नंगसु चासल्लु हाइदुना पिसलगली मसिदगी सैतानासु मचनगी चानबगिदमक याम थुना चाक थोंगनबगिदमक मपाना चेंथोखरे अदुबु पिकलिबि साचुको मतम कुइना पुक थन्ना चारक्तबना मरम ओइरगा तप तपना ममित उशनकिदुना ताइबंग पान थादोखरे सोमदा सैतासु चाकचे प्रबब थोंगदुना मचनदा इन्नबगिदमक पुदुना चाकपदा साचुकोदी असीबोइना तादुना लेरमली मसिदा सैता मथमोय पुंकाय कायदुना असीबोइना हिपलिबा मचनगी मनाक्ता मासु हिपथादुना अंगावबगुम चुरोन पारोन लोनदुना लेरी मागी वाखंदसु मचन हिंगनिंगाई मतमदा मतम चुपदा मागा लोइना दोन लैखिबगी थौदोक कया अमसु निंगसिंगलगली मसिदगी सिनसि नुंगालबा मतुंग सैता सिटीदा लाक्तुना मचनगी असिबा हक्चांगदो हापा चनगदबा थुमोक अमा लैरे अदुगा मचनसिबु हापतुना माना सिनरंबा पोचै लोइना हापीदुना पोलोइबिनबा थौरांगली अदुबु सैताना मचन यामना पामना चारंबा हांगलबा मिठाई बॉक्समदी मचनगी निंगसिंग खुदमगिदमक मसिमदी लहौरे अदुगा मचनसि पोलोइबिग्रे सैतासु वाखन नुंगाइदना उंगदुना दुमक फमलगा लैरी मसिदगी सैताना पोलोइबसि लोरबा मतुंग मचनबु पोलोइखिबगी मैतान खरा माना पाइरिबा मिठाई बॉक्सदा हापचनदुना रेलवे स्टेशन अमदा लाक्तुना नोंनिनी बिख्या निरमलगा दुमक महाकसु ताइबंग पान थादोखरे मतंग स्वाइगी सिनसिनी अखोइना फिल्म से होरकपदा उखिबदु मसिदा स्वीपर अदुना सैताना पाइरमलिबा मिठाई बॉक्सि लंगथोरकपदा मखुम हांगतोक्तुना पिकलिबि साचुकोगी थवाई मेरेलसि थोलगली अदुगा स्टेशन मनुंगदा असीबोइना तारगा लैरिबा मयामबगी मनाक्ता चंगछनगे तौबदा मतुंगलोमदगी मयाम सैतागी थवाई मेरेलसिना चंगलुरनु हाइना मचनसि खामलगा मखोइनी खुदछमदुना दुमक चटमिनखरे सिनसिगा लोइनना फिल्म असि मतांग स्वाइदा लोइसल्ले ngasiगidi mayambo amuka hanna kainanaba yathang nijari